ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯨꯍꯣꯡꯕ ꯑꯃꯗꯤ ꯂꯥꯟꯅ ꯊꯧꯔꯝꯒꯤ ꯁꯣꯟꯅꯄꯨꯡꯒꯤ ꯑꯀꯣꯏꯕꯗ ꯐꯝꯂꯤꯕ ꯃꯤꯌꯥꯝꯗ ꯄꯩꯁꯥ ꯊꯥꯕ ꯑꯊꯤꯡꯕ ꯋꯥꯃꯥꯅ ꯊꯝꯂꯝꯕ ꯑꯗꯨ ꯏꯌꯣꯜꯒ ꯄꯨꯟꯅ ꯃꯈꯥ ꯇꯥꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯃꯤꯟꯅꯕ ꯍꯧꯔꯦ ꯍꯥꯏꯅ ꯋꯥꯃꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯀꯣꯏꯅ ꯆꯠꯂꯒ ꯏꯔꯥꯡ ꯃꯥꯌꯣꯛꯅꯔꯤꯕ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ MP ꯚꯥꯏꯀꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯔꯥꯟꯕ ꯁꯦꯟꯁꯁꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯃꯦꯖꯣꯔꯤꯇꯤ ꯂꯩꯅ ꯂꯩꯅ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯗꯕ MLAꯁꯤꯡ ꯃꯊꯪꯗꯗꯤ ꯚꯣꯠ ꯊꯣꯛꯄꯤꯔꯛꯂꯒꯅꯨ ꯍꯥꯏꯅ ꯗꯣꯛꯇꯔ ꯇꯤ ꯃꯩꯅꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗꯤ ꯔꯦꯗ ꯖꯣꯟꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯊꯃꯣꯏꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯗꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯁꯥꯄꯝ ꯀꯪꯂꯩꯄꯥꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇ꯭ꯔꯤꯉꯩꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯔꯕꯗꯤ ꯍꯨꯔꯥꯟꯕꯗ ꯁꯣ ꯁꯤꯟꯅꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ KMWOꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇ꯭ꯔꯤꯉꯩꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯔꯕꯗꯤ ꯍꯨꯔꯥꯟꯕꯗ ꯁꯣ ꯁꯤꯟꯅꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ KMWOꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇ꯭ꯔꯤꯉꯩꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯔꯕꯗꯤ ꯍꯨꯔꯥꯟꯕꯗ ꯁꯣ ꯁꯤꯟꯅꯕꯒ ꯄꯥꯡꯈꯛ ꯑꯣꯏꯒꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯁꯤꯡꯆꯦꯞ ꯊꯥꯖꯤꯟꯗꯨꯅ ꯅꯨꯡꯁꯤꯅꯗꯅꯕ ꯍꯣꯠꯅꯕ ꯈꯨꯗꯛꯇ ꯂꯦꯞꯄꯨ ꯍꯥꯏꯅ ꯀꯪꯂꯩꯄꯥꯛ ꯃꯥꯏꯅꯣꯔꯤꯇꯤ ꯋꯦꯜꯐꯦꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KMWO ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯁꯤꯔ ꯈꯥꯟꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯟꯁꯤ ꯍꯥꯏꯕ ꯄꯥꯟꯗꯝꯗ ꯂꯩꯔꯤꯕ ꯂꯨꯞ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇ꯭ꯔꯤꯉꯩꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯌꯥꯕ ꯉꯝꯂꯣꯏ꯫ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗꯤ ꯔꯦꯗ ꯖꯣꯟꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯊꯃꯣꯏꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯗꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯁꯥꯄꯝ ꯀꯪꯂꯩꯄꯥꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯝꯂꯥꯏ ꯑꯦꯁꯤꯒꯤ ꯑꯣꯏꯅ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯔꯕ ꯒ꯭ꯋꯥꯜꯇꯥꯕꯤ ꯈꯨꯜ ꯑꯃꯗꯤ ꯔꯦꯗ ꯖꯣꯟ ꯑꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜꯁꯤꯡꯒꯤ ꯑꯉꯥꯡꯁꯤꯡꯅ ꯑꯍꯦꯟꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯇꯥꯟꯁꯤꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯁꯥꯄꯝ ꯀꯪꯂꯩꯄꯥꯜꯅ ꯅꯣꯉꯥꯗꯥꯗ ꯂꯩꯕ ꯃꯁꯥꯒꯤ ꯌꯨꯝꯗ ꯉꯁꯤꯗꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯂꯤꯇꯔꯦꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯀ꯭ꯂꯥꯁ 10 ꯑꯃꯗꯤ 12ꯀꯤ ꯑꯦꯛꯖꯥꯝ ꯊꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯇꯣꯉꯥꯟꯕ ꯇ꯭ꯔꯦꯅꯤꯡꯁꯤꯡ ꯆꯠꯅꯈꯤꯕꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗꯤ ꯔꯦꯗ ꯖꯣꯟꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯊꯃꯣꯏꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯏ꯫ ꯃꯁꯤꯅ ꯑꯉꯥꯡꯁꯤꯡꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯅꯕ ꯃꯔꯝ ꯑꯣꯏꯍꯜꯂꯛꯏ꯫ ꯑꯉꯥꯡꯁꯤꯡꯒꯤ ꯑꯋꯥꯕ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯀꯣꯛꯅꯅꯕ ꯀꯝꯄ꯭ꯌꯨꯇꯔ ꯂꯤꯇꯔꯦꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯁꯥꯄꯝ ꯀꯪꯂꯩꯄꯥꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯣꯔꯁ ꯑꯁꯤ ꯅꯣꯡꯃꯗ ꯕꯦꯆ 2 ꯊꯣꯛꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗꯤ ꯔꯦꯗ ꯖꯣꯟꯒꯤ ꯑꯉꯥꯡꯁꯤꯡꯗ ꯂꯦꯝꯅ ꯀꯝꯄ꯭ꯌꯨꯇꯔ ꯇꯝꯕꯤꯒꯅꯤ ꯑꯃꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇꯒꯤ ꯅꯣꯉꯥꯗꯥ ꯐꯥꯎꯕ ꯀꯝꯄ꯭ꯌꯨꯇꯔ ꯇ꯭ꯔꯦꯅꯤꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯌꯥꯎꯕ ꯂꯥꯛꯄ ꯑꯃꯁꯨꯡ ꯍꯟꯈꯤꯕꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯑꯆꯪꯕ ꯁꯦꯟꯐꯝꯁꯨ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯁꯥꯄꯝ ꯀꯪꯂꯩꯄꯥꯜꯅ ꯂꯣꯏꯅ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯦꯖꯣꯔꯤꯇꯤ ꯂꯩꯅ ꯂꯩꯅ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯗꯕ MLAꯁꯤꯡ ꯃꯊꯪꯗꯗꯤ ꯚꯣꯠ ꯊꯣꯛꯄꯤꯔꯛꯂꯒꯅꯨ ꯍꯥꯏꯅ ꯗꯣꯛꯇꯔ ꯇꯤ ꯃꯩꯅꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯦꯖꯣꯔꯤꯇꯤ ꯂꯩꯅ ꯂꯩꯅ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯗꯕ MLAꯁꯤꯡ ꯃꯊꯪꯒꯤ ꯏꯂꯦꯛꯁꯟꯗꯗꯤ ꯊꯣꯛꯄꯤꯔꯛꯂꯒꯅꯨ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯈꯨꯠ ꯅꯣꯟꯗꯨꯅ ꯍꯥꯏꯖꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯍꯥꯏꯅ ꯍꯥꯟꯅꯒꯤ MP ꯗꯣꯛꯇꯔ ꯊꯣꯛꯆꯣꯝ ꯃꯩꯅꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯅꯥꯆꯧ ꯃꯅꯤꯡ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁꯪꯕꯤꯙꯥꯟ ꯕꯆꯥꯎ ꯔꯥꯁꯇ꯭ꯔꯤꯌ ꯄꯗ ꯌꯥꯇ꯭ꯔꯥ ꯖೈ ꯕꯥꯄꯨ ꯖೈ ꯚꯤꯝ ꯖೈ ꯁꯪꯕꯤꯙꯥꯟ ꯑꯚꯤꯌꯥꯟꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ MPCCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯩꯁꯥꯝ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯩꯕꯥꯛ ꯉꯥꯛꯄꯗ ꯃꯤꯌꯥꯝꯒꯤ ꯁꯛꯇꯤ ꯆꯪꯏ ꯀꯨꯝꯖꯥ ꯏꯪ 2014ꯗꯒꯤ ꯃꯅꯤꯄꯨꯔꯗ BJPꯅ ꯂꯩꯉꯥꯛ ꯄꯥꯏꯔꯛꯄꯗꯒꯤ ꯍꯤꯡꯕꯗ ꯑꯋꯥꯕ ꯐꯤꯚꯝ ꯑꯃ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯆꯠꯅꯒꯗꯕ ꯅꯤꯌꯣꯝꯁꯤꯡ ꯉꯥꯛꯄ ꯉꯝꯗꯕꯗꯒꯤꯅꯤ꯫ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯉꯥꯛꯇꯕꯗꯒꯤ ꯊꯣꯛꯄꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯣ ꯂꯩꯅ ꯂꯩꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤ ꯀꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯃꯇꯝ ꯑꯁꯤ ꯑꯃꯅ ꯑꯃꯕꯨ ꯍꯨꯟꯅꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯍꯧꯖꯤꯛ ꯍꯤꯡꯅꯕꯒꯤ ꯂꯥꯟꯊꯦꯡꯅꯕ ꯅꯠꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗꯤ ꯐꯪꯗ꯭ꯔꯦ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯌꯨꯊ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯋꯥꯍꯦꯡꯕꯝ ꯑꯅꯟꯅ ꯂꯨꯆꯤꯡꯗꯨꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯀꯜꯂꯁꯤ, ꯚꯥꯔꯠ ꯀꯜꯂꯁꯤ, ꯃꯤꯌꯥꯝ ꯀꯜꯂꯁꯤ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ꯫ ꯑꯔꯥꯟꯕ ꯁꯦꯟꯁꯁꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯍꯟꯗꯛꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠ ꯈꯔꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯅꯕꯒꯤ ꯊꯕꯛ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯅꯕ ꯈꯪꯍꯟꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯅꯤꯄꯨꯔ ꯏꯂꯦꯛꯇꯣꯔꯦꯜ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯁꯤꯡꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯃꯇꯥꯡꯗ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯤꯐꯝ ꯑꯃ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯅꯥꯎꯔꯦꯝꯊꯣꯡꯗ ꯂꯩꯕ ꯅꯦꯁꯅꯦꯜ ꯄꯤꯄꯜꯁ ꯄꯥꯔꯇꯤ NPPꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯑꯔꯥꯟꯕ ꯁꯦꯟꯁꯁꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯌꯥꯎꯅ ꯋꯥꯔꯦꯞ 5 ꯂꯧꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯤꯑꯣꯏ 6ꯅ ꯁꯥꯕ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯈ꯭ꯔꯦ꯫ ꯀꯃꯤꯇꯤ ꯑꯗꯨꯒꯤ ꯀꯟꯚꯦꯅꯔ ꯑꯣꯏꯅ CPMꯒꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯥꯟꯇꯕꯨ ꯌꯦꯠꯅꯕ ꯂꯩꯇꯅ ꯈꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯑꯗꯨꯗꯤ आम आदमी पार्टी, बहुजन समाज पार्टी, कम्युनिस्ट पार्टी ऑफ इंडिया मार्क्सिस्ट, नेशनल पीपल्स पार्टी, कम्युनिस्ट पार्टी ऑफ इंडिया CPI, जनता दल यूनाइटेड, नागा पीपल्स फ्रंट, रिपब्लिकन पार्टी ऑफ इंडिया RPI, ऑल इंडिया तृणमूल कांग्रेस, नेशनलिस्ट कांग्रेस पार्टी NCP, नेशनलिस्ट कांग्रेस पार्टी SP, रिवोल्यूशनरी सोशलिस्ट पार्टी RSP, शिवसेना SS, शिवसेना UBT अमदी मणिपुर पीपल्स पार्टी MPP नि।
delimitation tauba yani yaroi haibagi matangda khanakiba maru oiba political parties singi mifam asida BJP amadi Indian National Congress Party di yaukidi hairi. Prime Minister na malemgi lebak kayada koina chatlaga irang mayok nariba Manipurda hojik fauba chatriba karigino haina MP Vaiko na fongdokre. Bharat ki Prime Minister Narendra Modi na malemgi lebak kayada koina chatli adubu irang mayok nariba Manipurda di hojik fauba chatri. Prime Minister haibasi Assambida PM haibani adubu aikhoigi Prime Minister asidi Picnic Minister oiduna leire haina Rajya Sabha gi MP Vaiko na Parliament ta fongdokre. Tamil Nadu gi MDMK gi MP oina lakiba Vaiko na makata na Parliament ta fongdokkibada Prime Minister asi Bharat ki miyoi crore chamaga nifugini adubu Prime Minister na malemgi leibak singdi koina chatli masi karamba karbar gino natraga mahak malemgi leibak pumbagi Prime Minister oirabara karigidamak misimina mihat mipun kaya thokliba Manipurda di chatribagi maram karigino mahak Prime Minister amo oibagi mathau ningthina pangthokte Manipur asi India natrabara haina hangki MP Vaiko na Manipur asi India natrabara haina hangkiba wafam adubu unparliamentary oy maram aduna House ki proceeding the record tawroi haina Speaker ri phampham da phamduna Chair Lauriba Deputy Chairman Harivans na haiki aduga MP Vaiko na unparliamentary haibasi karino Prime Minister gi thawong na wafam asi fongdokpani haiba wafam House da thamki. Luhongba amadi lana thauramgi sona punggi akoibada famliba miyamda paisa thaba athingba wamana thamlamba adu iolga punna makhata na khongjang changsinminaba haure haina wamana fongdorakli. Wakhalon manaba apunba wama kangleipak na lebak miyamgidamak pangthokliba thabak thoramsing mai paknaba ngasi Sanamahi Temple Board ta chaklen ama yauna pangthokhibaga loinana Sanamahi ipa ibungo amadi ima ibema anida wamana thaunijaduna tungda tawrakadaba thabak thoramsing mai pakhanbiu haina thaunijakre haina wamana fongdorakli. Luhongba lana thauramgi sona punggi akoibada famliba miyamda ka hena paisa thabada athingba thamlamba dung asidi iolga punna tongminaduna makhata na khongjang changsinminaba haure haina Kangleipak ki Secretary Publicity Lamdamba Salamna Press thadorakpa cherol asina hairi. Cherol asina hai wama na Sanamahi ipa ibungo amadi ima ibema aniki mafamda thongnijakiba adudi wama Kangleipak na mamang chahi ing 2013 ki March 15 numita lamdam asida pangthokpa maru oiba luhongba heijingpota ka hena fizang khanba cake inaba khudop pinaba khudop sinaba amadi luhongba lana thauramsinggi sona punggi akoibada famliba miyamda ka hena paisa thabagi chatnabi amadi mapalamgi senjau paiba kharana tawrakliba asibu thingnabani haiba matau asi lamdam asigi senjau paiba kharana lamdam asida chatnabi amagum chatharakpana lairaba imung kayadi awabana kham thengle masi thingnaba wamagi thaumisingna changsinkiba haukiba numit amadi lamdam asigi miyamnasu yamna pamnakiba pukning thawgatnarakiba numit puningsingduna ngasi harau tayamna chaklen ama pangthokpaga loinana Sanamahi Temple Board ta Sanamahi ipa ibungo amadi ima ibema anida wamana thongnijakibani hairi. Tungda pangthorakadoriba thabak thoramsingda mai pakhanbiu haina wamagi thaumisingna thongnijaki. Hauzik mangda taduna sangsingadaba lauthokraba mapung oina lamdam asigi nat kamari leinaba saksonbasing mamalonda saksonaba haikiba adu wamagi thaumisingna loina satuna yengsinba haunaba amadi thoram pangthokliba imungi miyoising unaba hauragani masigi manung channa lamdam asigi masak nairaba pabung leimapopam lakpatiga unaduna yengsinminanaba wari sanaba haukre adubu ngasidi nat kamari leinaba luhongba hijingbota cake pinaba cake inaba khudop pinaba khudop sinaba luhongba lana thoramgi sona punggi akoibada famliba miyamda ka hena paisa thaba athingba thamlamba adu ngasidi iolga